ngasi Mizoram da Kuki ama isingda Iraq naduna sikre haide Senapati da Manipur police na lambi yadaba sembda saruk yakhre haina social media singda photo thaganarakle Ahmedabad tagi diyu tamna paiba indigo flight ama engine ama mai salakpadagi paikhat kidre tonglakpa passenger hompumak safe oide haide Thangal Kaitel amadi Pauna Kaitel matam kaktana thonglo lagani haidi Imphal West District Administration satharakpa eviction drive ki manungsana Thangal amadi Pauna Kaitel da yum amadi dukan sing lenga ki soksina sai haiduna mangzauna na lam mapu sing da khanghalamba tawdana khudakta excavator sijinaduna thugai rakibagi thong adobu yaning da phongdoktuna Thangal Kaitel da Kalibari da lam mapu sing mi phampang thoktuna Association of the Victim of the Plot Owner of Thangal Bazar and Pauna Bazar kauba ma chakhre Association sigi Convener Zoges Zehan Pondokibada District Administration ki Makaidagi Pochai Tamjiliba Madi Kaziliba Sing Loktok Nabakhan Lapuki Matungina Lamapu Sing the Mangjona Loktokre Adubu Lakiba eviction drive Aduna Lamapu Sing the Mangjona Kangalamba Todana Langaki Lambda Henzina Hazili Haiduna excavator Sizinaduna Tugai Kibuki Tawong Yaning De Karigumba Lam Henzilami Harabasu Lamapu Sing the Mangjona notice Toraktuna Puna Demarcation Tominagadabane Demarcation Todana Mataukaramna District Administration Lam Henzil Haidabano, Sataraliba Tongosi, Handokriba Pawa, Pauna Kaitel amadi Thangal Kaitel matam kaktana thong lolagani haina supongdoke FNCC ki ban handoktra badi counter ban tauragani haina KRIM na phongdorakle Kuki militant organization singna Naga miyamna namna khundalai taduna leiriba mafam sing phauduna Susanpur amadi Kangpokpigi marakta phaungnaba lambi Paigar amasung German road haina mingthonduna semliba si yaningda phongdoktuna Foothill Naga Coordinating Committee FNCC na Kuki miyam singgi mathakta indefinite ban gi khongjang sangsliba si atuba matamda handoktra badi counter ban gi khongjang sangsalagani haina Kuki Reformation Forum KREF na thadrokpa serol amana haidi KREF na thadrokpa serol adugi matungina Kuki miyam Sathokasin Taubada, Matam Kaktana Ban Taubugi, FNCC and Sangsiliba Kongjangase, Handok Nanaba Wall, Kukizo Intellectual Council, Kukizo Council Amadi Kuki Human Rights Council and Nagamiyamki, Laidiba Tongan Tongan CSO Amadi, NSN IMG Mapamda Apple Taukiba Lake, Adobu Kuki Laidiba Tongan Tongan CSO Amadi Organization Kayana, Indefinite Strike Adu, Handok Pinaba Apple Taukiba, Adu, Tabi Bagi Mohota Makata and Kuki Miyamgi Matata Satariba, Matam Kaktaban, Nasi Makata and Satadun Lady, Maramaduna. FNCC na Sangsiliba Indefinite Strike asigi mayokta Kuki miyamna namna khundalai taduna leiriba mafam singda liangmai rongmai amadi zemai gi mathakta counter ban chatharpa matamda Kuki jo miyam amadi phurub asigi leiriba CSO singi mathakta kanagumba miyoi amatana blend torpa yaroi FNCC na Sangsilagliba Indefinite ban asina maram oiduna tholakpa pangdaba thodo wathok sing tholaklabade madugi daita du atopa leiriba kanglo phurub singda mara siba yaroi haina so Kuki Reformation Forum na thadrokpa serols na makatarakle Yumthang Nabalebak sing the illegal migrants sing Sangselakpa Tinganaba Matauta Taba Kudimak local Haina, Langakna, DC sing the Kangan Cray. India Yumthang Naduna Lady Batongan Tongan Balebak sing the Husik Tokliba Sarang Nabasina Maram Oiduna, instead as the illegal immigrants sing, Hideba Lebak sing Adudagi and kind of Sangselakpa that Tinganaba state Langaki Makedagi, Mari Lenaba Department Gimakok Tombo officials sing the Matauta Tabaktaron Kudimak Kudatagi Lokat Pahaunaba Kanba, instruction P. Cray. Home Department ke Commissioner Cum Secretary Home and Asok Kumana Kuyek Piduna Thadropo Serolamada, Lamdam Sida Yumthang Naba, Lebak Sing the illegal migrants sing and kind of Sangsilapa Tinganaba Lamdam Sigi Lady District Deputy Commissioner Amadi, Superintendent of Police na State Asigi Namkai Ningtin and Haktuna, Laiva Asagi, Wang Madagi, Tanatana, Interstate Amadi, Interdistrict Boundary Sing the Arana Mo, the Namkai Lantolan Sentauhandanaba, Matau Tabataba Paket Kadabani, Karigamo Masakang the Bumioshina, International Interstate Amadi, Interdistrict boundaries Sathokasin Tauba Tenarabadi Kudak Faduna Haiba Musing Adugi, biographic Amadi biometric details sing Mariksuna Logadabani, authority na Paraba illegal migrants sing Adubu secure Oba. Designated game amada thamdana humanitarian ge grounda mateng panggadabane adubu hairiba designated game sing aduda saidangduna leiriba illegal migrants sing adu lamdam sigi miyamga punna leiminna handana basu marilena ba authority na mathau taba thabak paikhat kadabane haidi illegal immigrants sing adubu mathau taba procedure paikhalaba matungda masagi maraibakta deport tawki kadabane hairiba khongthang sing asima pungphana pangthokpa ngamnabagi damak marilena ba district deputy commissioner na district police yauna district level committee ama semduna
illegal migrants lamdam sida ain kaina changselakpa thingdanaba tangkak naina mifam pangthokpaga loinana singnaba mafam singda kana mongda thiba humbagi thabak chathagadabani hairi deputy commissioner singna sang naina border pass system ge makhata exit entry point monitor tawgadabani illegal migrants sing thidokpagi thabakna district na pakhatkadabani masigi mathakta illegal migrants sing na thidoknabagi damak district level task force athu matamda semgadabani district level task force adu district adu gi leiriba additional superintendent of police na lusingani mahake lusing makhada DC office ki SDC dagi tadaba makok thongba official amadi Assam Rifles BSF CRPF amasung biometric staff singsu yawgadabani haina seroduna khanghalakle yum ama mai chakhre ngarang nomidang pung nipan bakharom taba matamda singjamai police station ki manung sanba thuju YYL club ki manakta leiba khariba khomba maitai gi yum khanghaudana mai hauruktuna chakhre mai chakpa ge paw adu tabaga Manipur fire service ki kangbuna thodok thopam tamna changsin ki adu yum adugi ayamba saruk mai na tumna chakhre mai adu electric short circuit gi haurukbo eramba ya hena thajanari Brahmaputra ki mathak thangda leigadoriba dam asina India amasung Bangladesh soklo hena phongdorakre Tibeta saidana Brahmaputra turel ki mathakta sagadoriba dam asina makha thangbada leiriba India amasung Bangladesh da asopa amata piro hena laiba asigi maikai tagi phongdorakle maleng bi khwaidagi chawba hydropower dam oigadoriba asi China gi Premier League kiangna thangjunumita saba hawbagi wafam phongdokrabade China rom thangbada turel asi Yalu Jangbo haina khangnai aduga India amasung Bangladesh yawraklaba matungda Brahmaputra haina khangnabani China ki foreign minister ki wangang loi Guho Jiakunna Pomisinga unabada amada phongdokladuna damasina turela sigi makha thangba sarukta leikadoriba India amasung Bangladesh ta kariguma makalamatagi negative impact lairoi hairi maragasda Arunachal Pradesh ki chief minister Pema Khanduna damasi water bomb amagumna thabak torokani haina warning piba laikhrabane Personal band singna school band gum yellow sticker naplipasi khudak tagi lepi haina phongdorakle All Manipur School Students Transport Association ga puna chatminariba union amadi member singna chatiba school band service asigi chatna kanglon haibade AMSSTA gi rule and regulation niyam chumna yellow sticker napiduna school band service tawbiyo haina association asigi president M Kennedy na khuyek piduna thokpa serolamna phongdorakle seroladuna makhata na hai association asina lab kiba sitting capacity dagi hena pubigano mahiroi singi mapa ama singnasu benda tongliba si hena puribra habatasu yengsenbiyo association gi sana kanglon gi wangmada charliba si gi yengsenbagi damak association gi executive amadi advisor na kopna khanarba matungda association gi drive temam semduna sigumba si yengsel halagane loinana school band natana isa isa gi personal business ki damak sejinariba band singda school band gum yellow sticker na pliba se khudak tagi lokthokpiyo mari lenabo authority na sukopna yengsin biduna school band gi marumda sejinari ba se thingbiyo karigumba AMSST gi drive team na thengna ba tholabade maduda tholakpa apapata gi daita khudimak masana yajagadabani haina so section wa thamlakle Mikhal Singh Huralabani Asumbadu Election Commission da Karnataka Mikhal ki khodam piduna ulagani haina Rahul Gandhi na phongdokhre Parliament ta khana nainana bagidamakta Bihar da sathaliba electoral roll singi special intensive revision asina maram oiduna sayat naba kya laibadagi khanaba ngamdana leire mara asida Congress ki Lok Sabha ki leader of opposition oidiba Rahul Gandhi na leba asida Mikhal Singh Hurale Election Commission da asumba adu Karnataka ki Mikhal aduna phongdoklagani haikre wafam ase ngarang Parliament ki session adu opposition Bihar ge SIR atopa issue singi matang da protest atharakpadagi ezon tawkhra matung complex ki mapanda paumi singa unaba amada Rahul Gandhi na phongdokhibane mahana makha takibada vote sing kamaina huran bagi haibadu black and white ta mayek sengna election commission da Karnataka ge mikhal da thokiba thodok singa du khudam oiraga ullagani haiki Bihar da hojik poll official singna yomthong kuding sangdona electoral roll gi SIR pangthokpa aduna voter lag yankhai thoi makhoi gi mayum da leiram khide haina atopa lag tara ni mana sikhre habu report adu election commission phongdorakpani madugi matang da Rahul na voter lak yankhai ni thoi khaki wanate Bihar khaki da sunate makhoina Maharashtra da namthak tawkhrabani madugi matang da election commission da voter list videography ki matang da hangmada anoba law sengduna madusumi yamda mapung phana khanghal loidori Karnataka da yamna sauna vote huran bagi thabak satakhiba adu karamna kadai waida pangthoki haibadu sabchana election commission khakta natana miyamda sukhangal lagani hairi laingak paidi basina makoi ge khongthang adu khangtokre haiba wafam lakpudagi discussion tawsi haibada senduna leire haiki
Vice President Thokhre nampuda resign tauhankibani haina Kalyan Banerjee na phongdokhre. Trinamool Congress ki MP Kalyan Banerjee na Vice President Jagdeep Thokhre na resign taukhibase Prime Minister Modi amadi Senior Cabinet Minister singna HMN taugani haina kihanduna nampuda resign tauhankibani haina phongdokhre. Kalyan Banerjee na hai Jagdeep Thokhre bu nampuda resign tauhankhabani na Center da leadable singbo sing asina Defense Minister Rajnath Singh bu India ki Vice President oina hablak Parliament ki nongjumi pham hobo numita PM Modi mahaki Cabinet Minister singna Vice President Jagdeep Thokhre da numit asigi numidangi pung mapan gi mamangda resign taudrabadi mahaki mayokta impeachment motion muk tauragani haina kihankhe masi PM Modi amadi Cabinet Minister singi pressure technique amani mamangda sumi khalgi mangona Election Commissioner nampuda resign tauhankhiba laikre haujuk Defense Minister Rajnath pu Vice President oihana ba thaurang le haiba paw tare haike nakalamromda Congress President Mallikarjun Kharge na so Thokhre na resign taukhibasi singnaba poi haike Post-mortem report ki matungin na lokot pamtokpa action lokot kani haina lenga ki mai kaidagi phongdorkre naha lamjing bera mahiko school gi campus ta laikhidraba angang antu ki post-mortem report laklagani report ki matungin district administration na lokot pamtokpa action lokolagani loinana angang taret laigadaba ka amada angang tarani thoi tumhan basi yamna asoiba amani haina Bisnupur gi ADM toijam open drone phongdokre wafam se ngarang kumbi kendra gi saiton da lebal lamjing bera mahiko school saiton class 6 tamliba mahiroi ama school campus ta laikhidraba matong ADM na lusingba timama school ama di boarding yengsinba lakpada phongdokhibani ADM na lusingba district administration gi staff singna school ama di school adu gi lairik tamphong ka singama di boarding gi tumphong ka yengsin ke boarding da lainamba angang singa wari sanajunu boarding da laibagi madang da wa hangki masigi mathakta ADM asina school asigi founder da school building gi capacity yenglaga angang Loksinba yathang PK tungda laikhidraba mahiro asigi phawak so ikhai awang lekai da laiba yom da sangdon district administration gi maikai de khudaki oina sel gi mating PK oinana misi asigi matang da sem ki baje asigi miyosing ga su unakhe panba yabadi nahan ayu angan ba pung mari rom tarakoda saiton ward number 2 da laiba lamjing maira mahikol school gi boarding gi campus ta hoba gulmohor pambi amada masagi sahi tara rom ta ngai ba angang ama thauri yan bani haiduna lairambani mahakpu thenaba miyo singna Tagi PHC da pukhat ke dubu ayuk pung nipan gamin jangkhai tarakuda Dr. Singna kanna bu hona badang hamhautabadagi laikhidabani haide Takiel gari lambi aduki matik pribam patre athuba matam da semjen bio haina sana tombe da phongdorakle Pathoi Assembly Constituency gi manuksa na takiel dagi gari yoba lambi ase world class soiba lambi oina semgani hairam laga haujuk phawba sembi dabana maram oiraga Manipur da khwaidagi fattaba lambi singi manungda ama oire haina laikai adugi miyamna phongdoknarakle wafam ase ngarang pawmi singna takiel gari lambi da sattuna laikai adugi miyosing unaduna wari sanabada laikai aduda lairiba potsangbam sana tombina phongdorakibane mahana makhata phongdokhibada takiel gari gi lambi gi phibam aduki matik fatana lairakwa matang kuire nong suba matamdana lekhom thoktuna sathuga sinda awaba khudongsa daba kaya mayok na hale aduga nungsa saba matamdana oful hobuna maram oiraga manak nakpada lairiba angang amadi ahal singda ana ayekya yahole mamangda Pathoi SG MLA Sapang Kunjakeswar Alliance Kebada laikai miyam na haijabadagi mafam asda laktuna yengsin biram laga mathangi numita ising khara sairam laga tumina laisin khre haujuk lambi sembadi lairadana Full totally Bolambia si sing power Sabidre Hike. Manam Hatana Pundo Kibada, Adukimatic Kibam Patra Lambia si, Atuba Matam the Kendra Sigi, MLA Amadi Marilena Department singing me Yang Sang Viduna, Atuba Matam the Senzin View Highness to Apple Toroke. Yellow Puro Maitay Signa, Maram Dam Mitokum na Hinglak behind the Tamlakle. Manipur Apik State Amani, State Asida, Tongan Bakanglop Kaya Puna Nuksisana no Kundaminare, Kanglop Suna Kundaminabadi State Asibu Mini, Indiana Haina Basulay, Adobo Kanglop Suna Kundaminari State Asida, Mapalam the Kanglon Kaina Ising Isagum Lepalatan Sang Selakiba Mitop, illegal immigrants Singna, Yellow Missing the Massing Hand on the Yellow Missing, Maru in a Maitay Sing the Massing, Hanselakibadage, Maitay Sing the Maram Damda, Da from the Retabagi Mito foreigner Amagumna, Hinglakibasilac Tibane, Manipur yellow missing the Mito Namasing hand on the yellow missing a Kankul Mutkiba Yabaki Akiba Leda Kibadage, Miam the Langakta, Mitop Sanglapo Sek Tonobama de Kundala Tasenba, Tingnabakidama
inland permit system sana hanaba sahi lisang sitna demand torokhiba adugi mahai oina mainland India amadi state asida lengaklon ge supli paiba BJP gi Narendra Modi na yellow misenge khudol oina ILP system sana bagi ayaba pirakre adubu system ase lenga na mapung fana thabak ta on thok naba kanglon sem daba amadi thabak ta on thok pangam dabadagi ILP sana bagi kana ba phangba ngam dabadagi system ase sana bagi wahan thok lai tabadagi mitop sing sang silako leptri India government na leba asida illegal immigrant foreigners sing khadokpada hena effective oiba NRC sana hanaba thorang lokhalak libadu state asida su sana hanbina ba taksinduna lerakhiba asida su ayaba piduna thabakta on thok naba mathau taba thorang sing paikhanaba khangalakhiba gi matungina thabak paikhatpa haurakpada Indo Myanmar border dagi param kaina sangselakhiba illegal immigrant sin Kuki jo narco terrorist na mamang sahi 2023 gi May 3 dagi Manipur Masetana Thugairaga Makoigi Tokhaiba separate administration gi war crimes atharkibadagi loikham naidaba wathok lairibasina maram oiraga assembly animated suspension the PR lengak thamjilakre masina maram oiraga NRC sanahanbagi thabak thoram sing na thairakibadagi kumang soksun bangamdana leiri Manipur gi masing yamba yelhobi phurup oiriba maitai sing na maram damdam minority oirakibagi maram singdi maitai sing na asoba phurup kanglup ni haina tunglam chatta oirakadaba sing adugi section thorang lokhatpagi mohot amato oina miyeng na yengba asini loinana India government gi apikpa imung nungaiba imung ni haiba family planning da sabok mosing hantahanba miron bisingna angang unabada normal birth rate ki mahut CS toba asina singbasing asina so masing hantahanna bagi maram oidaba nate amaronda mayai ka drug number 4 sijenaba HIV AIDS positive oiba dogi like naba ngamdana sibagi sang hengalakiba lengak nan lalahobagi ihau namtanaba lanmi da miyot minai mihat mipun gi ahenba mapangal piba amuba natraga hingsa yaitambagi law Faspa 1958 ke makhada lanmi singna jinglabani haiba miyoi singbu phaba ponba chathaba sajinlaba nongmai kapnabagi mihar fake encounter fakhro matung thiba khangdana manghankiba sinasu missing hanthanabagi maram oidaba nate amaronda khulai gi mugnaba thodok amade e mesel gi marakta hanna sunabagi thodok sing asisu amani loinana mitei chanu ningo singna mitok tamayum panbagi chanabigi sang hengalakliba asinga singbu singa sina yellow mitei singna maram damda khongna pham laisilaktabadagi mitok komna hingduna malem gi lemai kangkul mut khagadra haiba langtak naba wahang lerakibni haina thamlakle